Kaching Campaign for Good Governance, a joint initiative of Kaching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kaching Campaign for Good Governance. Kaching Foundation amsung Image TV Kaching anina pullaga napatsaba program Kaching Campaign for Good Governance haiba program asigi koi studio da election birakuna unagadoribisi ward number 9 gi mere boigiri KX6 Radhamani Devi Indian National Congress की बीरें में आहान मदा रामनी बुतराम उसरी थगसन अयिमी केचुमेम राधामणि देवी कक्सिंग मयाई लेकाय वार्ड नंबर 9 की INC कैंडिडेट अमोइना थोक्सरिबनी अयाकी सिंबल कुपाक सेरन नंबर 2 नि वार्ड नंबर 9 की मेरे पॉइंट सोफोके विसी matang sida san bolding na lepa ibra natraga ana tarami ba thabak thamsing si pen dabagi amile pogena sokthokki ibra abi matang isa da phaw hai bitale isa da thamoi da phaw wa pum khara urupi ward sida ahan ba tamda ya development committee nominee member amoi na puje sida ward sida thabak thoram mayam ama tatharak sida haidi yamna tongning ba प्रजा की सेवा से अइना वार्ड असिदा काउंसिलर अमा ओइरगा प्रजा सिंसिगी हदि सोथौरिबा डेवलपमेंट की मतांगदा सोथदना लेहौरिबा पुनमक्सी अइना मिचिदा उजबा फंगबदगी अइसी यामना प्रजा सिंसिगी लेइबा सोथौरिबा पुनमक्सी अइना कइगुमा हदि कैंडिडेट अमोइना थुकजरगा वार्ड असिगी सेवा अंगनी तोंनिंगबा पुथौरिबा मयाम से अइना अंतंग फुगटलगा आइगी वार्ड असिगी प्रजा सिंगना यामना कोऑपरेशन लेना थबक थौरम खुदिमक्ता अइना ताना तिकनारगा करि तौसिगे कमाय तौसिगे हाइबसी असिना सिंग थबक से अइगोंदा यामना तौनिंगबगी वखलोल अमा यामना फाउजे अइ नुपि ओइजरगसु प्रजा की सेवा तौबसिदा आइगी यामना हाइदी अइ वखलोंदा यामना पामजबा आइना लेजबगिनी हजी अखोई रामनी ना आके निसिंग बिउदा वार्षिकी अखोई थबक थोरम सिंग दा यामना मयाम ग मिमान नदबा अतै वार्ड सिंग सेगी सोथना थबक तबो मानबा गुम्बा मसुम फाउजै अदुना करी लमदा अखोई सिंग लम अखोई टोटी सिंग लमदा वाटर सप्लाई लमदा खंगदे लंबी थों लंबी किदे खंगदे दगी इरमदना सेंग अखोई सेमगे खंगदे सुमबगी प्रॉब्लम खरा दि लेमनि हाजरिबा अदु मरुइना वार्ड सिदा थेंगरिब सि करम प्रॉब्लम सिंग अवाट पसिंग वार्ड सिदा थेंगरिबा सि प्रजा सिंगसिना हौजिक सि अखोई इरम नाला हाइबि तारे मसि खरा वाटली अनि मयामगी अपामबसि खजितंग थुंगनिंगबा थुंगहौदे अदगी इसिंग असि वाटर सप्लाई इसिंग सि अखोई हौजिक फंगबदि अदुम फंगे अदुगसु यामना हाइदि याम वाना हाइदि हप्ता अमागी मनुंगदा अमुक लाकबगुंबा याम लिकना अदुमाइना लाए अदगी मईसिजु अदुम मईसिदि अदुम खरादि नुंगाइरे अदुबु सिदगी खरा हेनसु अमुक नुंगाइहन्निंगबा प्रजासिंगसिदा को आइगी लेरिबा आइगी वार्ड्स की प्रजा मखैसिना यामना नुंगाइना लेइबदु आइनेसु याम हेना पामजै अदुगा हजिक अखोइगी हदक अखोइना हजिकसी हायरगदी हजिकसी यामबा नुपी कोता हायना थोलेको हानादि नुपी सिजु क्या लेफ्टे युमगी अखोइगी साखुमदगी हेनहोंदबगी फियमदा लोइ लेरमी अदुबु पृथ्वीगी ओइना अखोइगी अहोंबा ग्लोबलाइजेशन की होंबसिदा नुपीसु शक्ति पिगदमनि नुपीसु राइट यामना चावना लई नुपा नुपी चप माने है हकसिदा यामा मसी लंबीसिसु सेंक्शनरपसिना नुपीसु अखोइगी राइट अमा पिरकपनि है खदि कोता गाय थमैसे मसीदा इमुंग ममगी युम्बुल अखोइगी युम्बुलमी हाइबा तारे इमुंग मनुंगी थौ मयाम पुदुना लरमे मसी एमु खाइदोगा
ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯆꯠꯅꯕꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯗꯒꯤ ꯃꯆꯥ ꯃꯁꯤ ꯑꯌꯥꯝꯕ ꯅꯨꯄꯤꯅ ꯂꯣꯏꯅ ꯇꯧꯋꯦꯕ ꯃꯁꯤ ꯁꯤꯌꯔꯁꯤ ꯅꯨꯄꯥꯗꯤ ꯀꯌꯥ ꯇꯧꯗꯦ ꯑꯗꯣ ꯅꯨꯄꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯃꯨꯛ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯀꯤ ꯁꯦꯕꯥ ꯆꯠꯈꯤꯕꯁꯤꯗ ꯏꯃꯨꯡꯗ ꯑꯍꯣꯕꯗꯤ ꯑꯍꯣꯕ ꯂꯥꯛꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐꯖꯅꯕꯨ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤꯟꯅꯕꯗ ꯌꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯖꯔꯤꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯐꯥꯎꯕꯤ ꯏꯁꯥꯅ ꯀꯩꯒꯨꯝꯕ ꯕꯣꯠꯁꯤ ꯀꯥꯔꯛꯇꯅ ꯀꯥꯎꯟꯁꯤꯂꯔ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯄ꯭ꯔꯖꯥꯒꯤ ꯐꯤꯕꯝ ꯍꯥꯏꯕ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤ ꯀꯔꯤ ꯐꯥꯎꯕꯤ ꯏꯁꯥꯅ ꯇꯥꯃꯣꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤ ꯆꯨꯝꯃꯤ ꯌꯨꯝꯒꯤ ꯊꯕꯛ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯒꯤ ꯏꯆꯥꯒꯤ ꯀꯔꯤꯒꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯑꯩ ꯍꯣꯠꯅꯕ ꯇꯥꯔꯦ ꯀꯣ ꯑꯩ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯄ ꯇꯥꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯑꯩꯅꯕꯨ ꯇꯧꯒꯦ ꯈꯟꯈꯤꯕ ꯋꯥꯈꯜꯁꯤ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯅꯥꯏꯗꯦ ꯅꯨꯄꯥ ꯅꯥꯏꯗꯦ ꯂꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯗꯤ ꯅꯨꯄꯤꯅꯦ ꯍꯥꯏꯗꯅꯁꯨ ꯑꯩ ꯏꯃꯨꯡꯒꯤ ꯑꯗꯨ ꯈꯛꯇ ꯇꯧꯔꯒ ꯑꯩꯒꯤ ꯂꯦꯝꯃꯤꯕ ꯃꯇꯝ ꯃꯌꯥꯝ ꯑꯃꯗꯨ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯩꯉꯣꯟꯗ ꯄ꯭ꯔꯖꯥꯒꯤ ꯊꯕꯛꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯑꯗꯨꯝꯗ ꯆꯪꯁꯤꯟꯖꯕ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯗ ꯑꯩ ꯈꯔ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯩꯅ ꯍꯣꯠꯅꯁꯤꯟꯕ ꯑꯗꯒꯤ ꯏꯆꯥ ꯃꯈꯩꯒꯤ ꯀꯩꯒꯤꯁꯨ ꯃꯇꯝꯁꯤ ꯁꯣꯏꯍꯟꯗꯕ ꯑꯗꯒꯤ ꯄ꯭ꯔꯖꯥꯒꯤ ꯊꯕꯛ ꯍꯥꯏꯁꯤꯁꯨ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯁꯤ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯃꯦꯝꯕꯔ ꯑꯣꯏꯅ ꯑꯣꯏꯕꯤꯔꯝꯂꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯈꯤꯇꯪꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯍꯥꯟꯅ ꯇꯧꯔꯝꯃꯤꯕꯁꯤꯡꯁꯤꯗ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯐꯥꯎꯕꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯟꯅꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯍꯣꯏ ꯍꯥꯟꯅꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯄꯦꯟꯗꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯄ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯎꯖꯕ ꯋꯥꯔꯗꯁꯤꯗ ꯇꯧꯕ ꯌꯥꯕ ꯑꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯖꯅꯤꯡꯕ ꯍꯥꯏꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯣꯏꯅ ꯃꯤꯠꯁꯤꯗ ꯃꯥꯡꯁꯤꯗ ꯂꯣꯏꯅ ꯎꯔꯒ ꯇꯥꯔꯒ ꯂꯩꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯊꯧꯅꯥꯗꯨꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯐꯪꯖꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯃꯨꯛꯇꯪꯗꯗꯤ ꯑꯩꯅ ꯀꯥꯎꯟꯁꯤꯂꯔ ꯑꯃ ꯑꯣꯏꯔꯒ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯃꯅꯤꯡꯁꯤ ꯑꯃꯨꯛꯇꯪꯗꯤ ꯊꯨꯡꯍꯟꯕ ꯉꯝꯒꯗꯕ ꯑꯩ ꯍꯣꯠꯅꯒꯦꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅꯁꯨ ꯐꯥꯎꯖꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯁꯤꯟꯖꯔꯤꯕ ꯀꯛꯆꯤꯡ ꯐꯥꯎꯟꯗꯦꯁꯟꯒ ꯏꯃꯦꯖ ꯇꯤꯚꯤꯒꯅ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯕꯣꯠꯁꯤ ꯀꯥꯔ ꯃꯇꯨꯡꯗ ꯏꯁꯥꯅ ꯇꯧꯅꯤꯡꯕꯁꯤꯗ ꯋꯥꯔꯗꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯈꯔ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇꯔꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯀꯩꯅꯣꯅ ꯐꯥꯎꯕꯤꯕ ꯗꯅꯥꯃꯤꯅ ꯐꯥꯎꯕꯤꯕ ꯊꯕꯛ 4-5 ꯆꯍꯤ ꯑꯃꯗ ꯑꯩ ꯁꯤ ꯇꯧꯒꯦ ꯈꯜꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯅꯕ ꯏꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯊꯦꯠꯄꯒꯤ ꯊꯕꯛ ꯑꯃ ꯑꯩꯈꯣꯏꯅ ꯆꯠꯊꯒꯦꯅ ꯈꯟꯖꯔꯦꯕ ꯃꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯤꯗ ꯗꯅꯥꯃꯤꯅ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯑꯣꯏꯅ ꯈꯪꯍꯟꯕꯗꯨ ꯄꯥꯝꯖꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯕꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯁꯤ ꯑꯩꯅ ꯄ꯭ꯔꯖꯥꯗ ꯑꯗꯨꯝ ꯎꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩ ꯄꯥꯝꯖꯩ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯖꯒꯦ ꯈꯜꯂꯒꯁꯨ ꯑꯩꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯆꯞꯇꯨꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨ ꯂꯦꯞꯄꯒꯁꯨ ꯑꯩꯅ ꯉꯁꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯌꯥꯝꯅ ꯅꯤꯡꯍꯟꯅꯗꯅ ꯑꯩꯅ ꯊꯣꯛꯆꯔꯤꯕꯁꯤ ꯑꯗꯨꯒꯤꯗꯃꯛꯇꯁꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯕꯖꯥꯔꯁꯤ ꯌꯥꯝꯅ ꯃꯤꯁꯤ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯖꯔꯤꯕ ꯑꯗꯩ ꯇ꯭ꯔꯥꯐꯤꯛ ꯈꯪꯗꯦ ꯄꯨꯡ 9:30-9:30 ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯌꯥꯝ ꯆꯤꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ ꯑꯗꯨ ꯔꯥꯃꯤꯁꯨ ꯍꯥꯟꯅ ꯕꯖꯥꯔ ꯃꯌꯥꯗꯒꯤ ꯂꯩꯔꯝꯕꯅꯤꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤ ꯐꯤꯕꯝꯁꯤꯗ ꯑꯍꯣꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯃꯤ ꯃꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯛꯐꯝ ꯐꯝꯕꯤꯗꯁꯨ ꯉꯥꯏꯔꯦ ꯑꯃꯒ ꯌꯥꯝ ꯆꯌꯦꯠꯅꯕ ꯑꯃ ꯍꯧꯖꯤꯛ ꯂꯩ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯝꯍꯥꯏꯅ ꯀꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕ ꯈꯣꯠꯄꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕꯤꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯃꯁꯤ ꯀꯥꯎꯟꯁꯤꯂꯔ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯁꯤꯗ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤ ꯑꯁꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ
su dagi akhoi leiba council municipal council gi oina su ko asi matang da ai yamna kaino tawjaningi yamna support tawjaningi yam khotna janingi adagi akhoi traffic ki kai gi habasi bazar si fazana mapung phana semgalaba matamda traffic ki phibam su adum fazana lakadabani da oina thamjani hojik municipal council ki aina su kamasi councilor akhoi unajariba candidate sing sia ba loina aina sum ningsing jaba ma tawjai masi kari no hargadi hojik si akhoi media gi through da praja singa akhoi legislation haiba tare akhoi elected persons sing sia amna naknaba mari ma thammagadi akhoi lebak si su sakot pa morgani natana lengak to loi sing sina tongana ma praja tongana ma sum satagadi aidi praja ga samnadaba ma lakani haijariba aduna lebak si su sakot pa su ngamoi aduna akhoi masi akhoi na media through da hojik na parliament ki lok sabha gi rajya sabha gi akhoi video telecast tawdana live telecast tawdana mayam tahalle aduga assembly mifam su adum recording tawraga mayam da uhalle aduna akhoi gi municipality si su council singi tha ma da kai daw khotpa ga gi mai meeting am din pak thoi haiba masu magi meeting sing se akhoi na media gi through da mayam khangani ba ma gi waklon ma leje karimba daram ne kabi ga di masida akhoi na request taw matam da akhoi smile tawna re akhoi gi meeting du mayam su khangani ge ai tabuk tharung sing siam transparency wena tawga di akhoi gi senja thumja ha haibu su corruption haibu su mukhi doi natraga di lona tawu man mai mu sange masi akhoi na approach taw matam da akhoi daram ni na krai bhawa lepi ba ngam ni akhoi na media ga na smile na akhoi na jage mayam da khangan jage haibu matam da tamo adudi yam kaino taw yam phajaba wafam ai gi mot oina ni adumai no na thamjani yam nuai jare ngasi akhoi studio da lengbi raktana ki daram ni na ngasi mayam da mayam akhoi gi daram ni ward number 9 gi mayam da su kasing praja mayam da su ani makara pudo bidam gi tanja akhoi da pbb akhoi na lokjare aduga su pbb gi da makta daram ni loselak busi da daram ni gi ward ki mayam ward number 9 gi mayam da pokchelam katang gi pbb tada I have I mean remember Damani Devi Kaksing Maya Lekai ward number 9 dagini aina agi ward ki praja singda hanba maktada ayakna kokmandana khurumjari aina simlaba municipal council gi pangthokadoriba election asida congress agi mirep oina thokjabagi damaktasu ayakna praja punamakta ahanba oina su thagatsari aduga aina ward asida leiba swatha horaba thabak thoram khudingmaksu aina aigi wakhal aigi leijaba wakhal puthokchaduna aina praja mayamga khusamnajaraga aina ward asigi thabak thoram khudingmakta aigi leijabi thongna puthokduna aina honajagani aduna aigi praja punamakna aigi khubak yekpa marka asida miyamgi mamal yamlaba vote ki sillama mamdam nambiduna ayapu praja miyamgi seva phanganbiyu haina aigi ward number 9 ni praja pudimakta ayakna koknonduna khurumjari yamnungai jare ngasi imes cable gi studio lengbirak wari utai ngak saba phangjabasi imes cable gi magi de su ramni mai pa po ina ba isul hamna tholi jaki sigidi adi mo umta thagat